Shija gi Phiji episode 2 Thoibido fuklauna hogolaga nupaduda khopakna thagiba khangaude aduga thoibina chumba saraga asumna hairi thoibi kaino namitu udro sukchaw lambi sija chatadana matai chaliba engonda thengjilise chinglemba aduga tabi bote thoibida mamit kupta khai yengingaida maningdagi nupaduna kumtharaga chinglembagi marumde asumna hairi chinglemba khaktana bagi mongda yai chenbana nupini gaina karina sarpano khangde tonsu tanja chadana mana singbi nupini tonna mu yai chenbada onsillaga oi kari haiba na hujigida is aikhoibu kaina sarpano gaina yam khangningbra aikhoibu sarpa laido jagabonthuna sarpane khoise si hairaga nupido nupaduga khanarage tawi thoibi yare changasi ton asigi sosti sondaba kangbu singsiga onsinarlo ton lao changase thoibina tondo khamdoglaga anido changkhre nupaduna tumin ne leblibadu yai chenbana oi nupa ongido gaigino aduk fawgraba nangna asigi nupi macha sina khupanga tharaga nangna kaisham haidriba chinglembasu ikhangkhangna bai sigi nupi se ai koide yadre yai chenbana nupa adugi makokta paklauna tharaga ibungo sakta aduga tha sudana pokpeng maladana oiso oirodabda thabakto hana tawro ibungo nupa ni duna kanna khanaringaida nakandagi wanglena bai asidi aikhoigi macha thoigi mamana bisingni macha thoidi ude kedogojano chinglemba ikhangkhangna karamba macha thoi naron chumu nupa aikhoi khangandabida nupiga koiraba Bishumani do suklaga wanglena het Vishnu aikhoi macha thoiduni ibo nang naya keni he jajat ngangbra haibo chinglembasu makokta makhutna haifet nan boy pai boy tawduna hairei hey sidi macha thoida haibana phadoi male wanglena machin khitang chingaga no aga hairei sakta jiga nungthang wairamni thajana masek mangal thoklakpa matamni binigi yumdani bini famungda fammaga onglingaida manakta leiriba phone do laami bini phone da yenglamaga amuk leithoaga wakhan namada leikhre ngaihak leiraga bini mama lei machangai machanupi manakta famtharaga machanupi gi makokta nanthana asumna nuksina hairei leimana mamagi sathoibi nangmu kedorage ichabu school su jatte tuition ju jatte nangmu kedorage haiba bini mapi tabna daithoglaga mama ai kishu tawde isa khara nuwaidaba adugi chattabani mama asi hairamaga bini famungda gyan tadana adum wanthakre mama na pakhatna machanupi gi masa pairaga nomai leima chathoibi namit panglo chathoibi mama na machanupi gi makokta ising khara thabiraga gyan taraknaba hotnajai minute ani gi matungda gyan khara tarai leimana chathoibi khara pharaba nangbu bini mamit tapna panglaga mama ai kaishun tawdre ai ngahak potharagi mama leima machanupi bu fajana hiptha halamaga mana illiba fiduna mapi taithokna machanupi gi rumdagi thoklagi aduga ngaihak wakhan khalaga phone do lakhatlaga maga luna tinajabi UK da leiba mamanabi Laisna da call tawraga machanupi gi hojik oiba fibam pumba loina hairai leimana Laisna nachanupi gi fibam yam sokchele ai yengduna leiba ngamdre magi hanegi wanthabido muk haurei Laisna ai kidawdoino khangdre phone dagi Laisna na ipa pakhana kaino leima aduga nahan ngei paom da hayak kaigino nachanupa atomba dusu aduda moi kaka hoida thabak amagi leibani fare ai ibungo tharaknaba tawrugi asi hainaraga thamnakhre call thamnakhraba matung Laisna kitchen da changai hek changakpaga imungi mi loina cha thaaga leirami moi UK dadi hojik nungthilni UK ga India ga pung khara khenei lukhoi magi nupi gi maithong ubada asumna hangai hai mama kaidorage nangna ipa pakhaldido leimana hairei Laisna mapuroibagi nakanda tapna famtharaga
wari pumba loina tamaki. Adu tabada kanagi sanajawba Ajit boy sananganba loina pakhatnakre. Mapagi manakta famtharamaga nganbasu pakhatna hawgalaga roomdagi chatkige tawbaga mama Laisnana hairai. Laisnana ngaikhoy bungo ima wa haige nang hayengmak macha thoigi manakta chatkadabani. Macha thoina asumna sum leiradi loina mangani imung marise loina tummani. Imagi nganba nang thuna chalo icha tombigi manakta. Nganbana hoi ima ai hayengmak chanaba tawrage. Asi hainaraga magi roomda changkhre. Lukhoina magi leiriba angangaida asumna hairai. Hai kana lay hayengmak Manipur chanaba helicopter thorang taw. Lukhoina hek haikibaga magi mi singduna thabak pangthoknabagidamak magi thokpa loina chatkre. Nganba magi roomda laaga Binida call tawrai. Somda Bini call laibadu yengaga tapna paikhatlaga nakongda thammi wadi ngangde. Nganba phonedagi yam nuksina macha thoi kaidawrige nangbo. Bini tumin lay mamittagi mapi tapna tarai adubu khumde. Nganbana muksu kaurai macha thoi. Handakti Bini tapna khumai. Nganbana macha thoi chak charaba nangbo. Bini makhon isi sigai khummi. Nganbasu magi macha thoina oiramiba mawngsida mamittagi tapna mapi tarai. Nganba khonjendo khajik semaga macha kainomdi chasallo natradi nasa soni. Bini chaningdi. Nganbana noi yambung jasu duda laybani. Nangai chaninge yambung jada haige. Bini haiganu. Nganba khangi Bini karim chaw haiba yararoi aduna asumna hairai nganbana. Pharese pung 10 tare thenge tummasi. Bini tamna khumai. Tumningdige yambung. Nganbana aikhoi sida nungthil oiri adu oirasu ngasidi ai tumninge macha thoisu tummo tumdradi nasado yam warani yambung isai sakpirege. Asi hairaga call do video call da olaga nganba magi macha thoida hiptharo haina ingit tawi. Bini su tamna hippaga mamit ushinkre. Nganba mana angang oiringaidagi magi macha thoibu tumnabagidamak hek sakpa isaido saklai. Thawan lakta koisira ningthau turel lansira macha morangbi lausira haibong charong pambara. Malang dolai tungduna sajik thaba laurusi. Ithakihi tungduna khudop yayoibi laurusi. Nganba isai sakna Binina mayum chatlamdaigi matamdu ningsingai. Pass. Bini mama sina iliba fidu makhunna khajik pairaga matung inaduna nongmi mama sina haribadu tari. Laisnana yengoi ima siwa haige chatombi nangada chatlaga ngausinnaba yadiko. Mamasu yang wahanganu nangi chaba thakpado khara cheksalu hidak chaba kauni matam chana chawko macha. Bini nongmi mangak nomi. Laisnana mo Binida mamai onsillaga. Chatombi natraga nang sidagi mi khraga pukragero. Bini nongmi mama sida masi yarni haiba
ꯄꯨꯗ꯭ꯔꯁꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯂꯥꯛꯇ꯭ꯔꯣꯁꯤꯗꯤ ꯑꯃꯨꯛ ꯃꯥꯁꯤꯒꯤ ꯅꯥꯛꯇ ꯆꯍꯤ 4ꯗꯤ ꯑꯩꯁꯨ ꯄꯄꯥ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯍꯣꯏꯗ ꯈꯔ ꯂꯩꯔꯗꯤ ꯏꯆꯥꯒꯤ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯔꯒ ꯑꯩꯈꯣꯏꯗ ꯍꯦꯛ ꯊꯝꯃ ꯂꯣꯏꯔꯦꯗꯅ ꯁꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯃꯆꯥꯅꯨꯄꯤꯗ ꯕꯤꯅꯤ ꯏꯀꯥꯏꯅ ꯉꯝꯖꯗ꯭ꯔꯦ ꯌꯥꯝꯕꯨꯡ ꯅꯨꯄꯤ ꯐꯪꯗꯅ ꯂꯩꯔꯤꯁꯤꯡꯁꯦ ꯍꯥꯟꯅ ꯊꯤꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯇꯨꯡꯗꯒꯤ ꯇꯨꯅꯤꯅꯦ ꯅꯪꯕꯨ ꯆꯦꯟꯅꯨꯅꯦ ꯇꯞꯅ ꯆꯠꯂꯨ ꯌꯥ ꯍꯥꯏꯕ ꯏꯆꯥꯇꯣꯝꯕꯤ ꯄ꯭ꯔꯦꯖꯦꯟ ꯉꯥꯟꯕ ꯐꯣꯟꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯆꯥꯊꯣꯏꯒꯤ ꯃꯁꯛ ꯎꯔꯒ ꯇꯞꯅ ꯁꯣꯛꯂꯛꯏ ꯃꯆꯤꯟꯗ ꯉꯁꯤ ꯅꯪꯅ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧꯁꯦ ꯀꯔꯤꯅꯣ ꯃꯆꯥ ꯅꯪꯕꯨ ꯃꯃꯥ ꯄꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯅꯤ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯒ ꯑꯁꯨꯝꯅ ꯉꯥꯟꯕ ꯐꯣꯟꯗꯣ ꯄꯤꯂꯣ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯃꯒ ꯕꯤꯅꯤꯒꯤ ꯃꯁꯛ ꯌꯦꯡꯅ ꯌꯦꯡꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯌꯨꯛꯇ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯐꯣꯟꯒꯤ ꯃꯈꯣꯟꯗꯨꯅ ꯇꯨꯝꯕ ꯀꯥꯏꯔꯦ ꯍꯥꯏꯕꯒꯨꯝ ꯐꯣꯟꯗꯣ ꯁꯥꯏꯠꯇ ꯊꯝꯃꯒ ꯃꯨꯊꯠꯂꯤ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯇꯧꯔꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯅꯥꯀꯣꯡꯗ ꯊꯝꯃꯒ ꯐꯣꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯦꯜꯂꯣ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗꯣ ꯍꯦꯛ ꯇꯥꯕꯒ ꯕꯤꯅꯤ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯂꯒ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯐꯝꯂꯒ ꯑꯣꯏ ꯅꯪ ꯂꯥꯛꯑꯕ꯭ꯔꯥ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯒꯤꯗꯃꯛ ꯃꯊꯪꯒꯤ 3ꯁꯨꯕ ꯑꯦꯄꯤꯁꯣꯗꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯅ ꯂꯣꯏꯁꯤꯟꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ